Housing Sarkar Pairiba Minister Sinzok Sinzin Tawbagi Wafam Leite Haina Works Minister K.S. Ratan Kumar na Phongdokre. Lambi sembagi thabakta khulai paiba singna ayat apan pirakadabadagi ngak thonaba khunja singna masa masagi license nongmai sisinaduna ngak sembagi thabak chathare. Amadi KPSC Kakchingna Neroka Sangapambu Maiti Bapiduna Taranithoi Suba DSA Trophy ki champion oikre. Miyeng tabiru bising taram ucari housing mapungay pausing. Manipur da Sarkar Pairiba Minister Sinzok Sinzin ki wafam leite corruption muthat na bahona bada lebaki famnai basing amadi miyam puna vap tamina ba mathau tai haina Works Minister Dr. K.S. Ratan Kumar na Phongdokre. Safe Mayang Imphal Kendra Campaign Committee na sinduna ngasi Phobakchau Umanglai Mapan Harawung Community Hall Sangaba amadi nomagi oiba political conference da mahano wafam asi Phongdokibani Community Hall asi MLA Local Area Development Fund gi makada sabani hairi. Works Minister Ratan Kumar na makata na Housing Manipur da chahi tara mangarom Sarkar Pairaklaba Congress Minister Sinzok Sinzin gi wafam leite Congress High Command na hairak papokta matungina Congress MLA amadi Minister Singh wa ngak na chatkani Housing National Highway Singh International Standard ki thakta ongkhana bohonari Manipur bu chawkhot lamjel da changshina bohona bada Assembly da matik chaba mahima sing haiba luchingba sing thagat patangai fadi Phongdokhi केंद्र से मसीह कोई ओपुपा मसकुपा अतई केंद्र का दही तारा मधुबा सपोर्ट को केंद्र में कोई नहीं कोई मंगा नहीं कोई विजन नहीं मधु फंडे ना कोई मिशन ना कोई ना कहीं मिशन नो है मतलब अफवा नागरिक को है कोई मसे अफवा नागरिक को कोई का असंगा सिटीजन को कोई का है जब कोई मिशन नहीं मधु का अभी पागल लोग भी पंगन हो गए मरती ऐ पढ़ना मी को है यार ऐ ना लाइक है बा मी आओ कोई नहीं ऐ आपको पता है कि हाय मी ताली मोड़े Imphal East District ki manung chanba Laikokom Chungmangdagi tuzin fauba kilometer mapan hena sangba lambi asi PMGSY gi makada semagi tabak chathariba asida Bharat Sarkar amadi Manipur Sarkar ga su taunariba KLA amadi KNA na sel gi demand tawbaga loinana thabak shuribe singda aki akang piduna leire hairi lambi semagi thabak asida hariba loop ani asina ayat apan pirakadaba kayadagi ngak thonaba kunja singna masa masagi license nongmai sizinaduna ngak senbagi thabak chathare lambi semagi thabak chathariba asida lamdam adom kunja sing thabak shuba yawi loop ani asina shell gi demand toropa amadi aki akhang pirapagi thawong asigi matangda kunja singa makhoi ga wari sanakiba leikre hari ngarang March ki map tarama panda thabak shufam da loop ani asigi mioi ni chingna bakharana Sanjoy Koba thabak shuba mioi amati balaki hari Sanjoy masana mahaki license nongmai double barrel adu pairaga thopada mahaputhi balaki ba mioi sing adu mafam adudagi chen ki hari Amaromda mafam aduda oirakliba phibam asigi matangda ngasi uyumpok nongshumda pawgi mifam ama pangthokre lambi semagi thabak shubada yauriba mioi kaya yauna pangthokiba pawmi singa unaba aduda wangang kiba singna phongdona kibada Housing chathariba mong asida adumak makata na lairabadi nakal anida misimina amadi pamdaba thodok kaya thorokpa yai mafam asida police outpost ama thambiyu haina sarkar da khangang krabasu ngasi fawba thabak amata paikhat pidri santi gi wari sanariba loop sina asigumba ka henba thawong chatharakpada sarkar asina yengduna leibagi matam natte athuba matamda miyeng changduna lamdam adomgi praja singna santi leina hingba ngamanbiyu haiba wafam sing phongdona ki Hoji India government ga suda lainariba koi group sing ni KNA amasung KLA haribasi mahideda ikoina asena hajataragadi koi army gi amadi forcing mai kai degi koi janaraga laiba group na sumaina tawtaragadi praja ikoina kamaina haibadi mahideda awana lairiba sing jida kamaina hinggadagi haibasi khanjida na koina kitang suda mapungana kanto ko home department da kaida thamjaningi ba laibok phabadagi haitare masagi safegun id license laudana la yawdagi khairi basinga thokhiba tanja phangho basi yamna laibok phabani adubu masigumbo thongtoksi matungda thoi haninga lete karigumba
सिगुम्बजिन हंजन हंजन कईगुम्ब फतबा ममतुंग लाको तारगदी असी अन्ना यारुक्पा न फतनुंग थोलकपा हेना थोलकपा थोलकपा तारगदी महिद करीगुम्बा फना थोलकपा मतमदा लेमिनरीबा जगे कुकी अमसुंग मितै तांगुन मसी को नुसिनदब हेना थोलकनी सिगुम्बजी थोन बिदनबगदमक्ता मणिपुर गवर्नमेंट अमसु इंडिया गवर्नमेंट ना दायित्व लौबिरगा मसी मत होना बगी तंजा दुमतंग कोई लहन जनिंगी सेना रगदी लेका हिदा आउटपोस्ट थुमबगी आउटपोस्ट अमा थमबगी कुतुंग चाबम बेबी रगदी कोइना तुम कोइना सिनमिसिन सुर नोमगा दगी लेबी प्रजासिन अवाना तु कोइना हिंबदा तेंग गद्रान खले थबक निंथिना तौदबा मिनिस्टर लौथोक्तुना नौना मिनिस्टर सिंह हापु मणिपुर प्रदेश कांग्रेस कमिटी की प्रेसिडेंट सिंधु अमदे पावर यनबगी थबक पाइखलु हाइबा कांग्रेस एमएलए कुमंगा रोमगे अकनबा डिमांड सिंह तौबगा लोइनना एआईसीसी की लुचिंगबा सिंहदा फावबा एमएलए सिंहना वाकत खरबा मतुंगदा मणिपुर की राजनीतिदा ओइरकलिबा फिबमगी मतंगदा एआईसीसी की लुचिंगबा सिंहना कौरकपदगी ngasi चीफ मिनिस्टर ओक्रम इबोबी अमदे डिप्यूटी चीफ मिनिस्टर गकांगम नुंगथिल दिल्ली की दमक इम्फाल थादोखरे अमरोमदा ngasi खोंगचत असigi matungda MLA singna talib dabi sing asi thabakta onthoktrabadi makoina makha tana kari tawgadage haiba adu amuk hana khanagani haina ISTV news na phangba paw amana hairi Yairipok High School Hostel gi warden oiba oja amana mahiroi nupi macha amada makut sangduna nupi oibigi ikai khumnaba manganana ba hona ramba thawdo kamari leinana ngasi androda yamlaba miyamna January ba kaisam ibohanbi miyamda sinau haina irang horopadagi miyam amadi police ki marakta chawna mukna bathokre ayuk pung tara rom tarakpada androdagi hauduna Yairipok PS tamna thamjilaki Yairipok thonglan ba horopada miyam amadi police ki marakta mukna rapadagi andro police station gi gari ama thugai ki Police na tear gas amadi blank fire tawduna miyam adu Achar High School mamang fawba taktoke Police ki tear gas na panbadagi andro machem patagi laichingbam komdon kopi nupi ama khadang da soke mafam aduda miyam na ngarian lambi thingduna khongjang sangsinki khongjang aduda MLA Shyam Kumar amadi Nimaichan luang sulake andro naga panchayat ke councillor Jingkham Tombina Mahiroi nupi macha amada chatkibali chat adu mahiroi amadi oja anigi marakta leinariba sengnaba marida singnabani maralaba miyoi chapsaba serak pigadabani haike तब लाक्सबने बेरसिल टीम बसदा असोना मयाम यावरे अददा खुसे मयाम जे के प्रेसर पिसनबने को अरे ये सिना अना ये मयाम यावरे एंगोन दबु पाले मसा पाले ने पाले को अदना हौजिक प्रेस की मिदस हाइनिंग बना मयाम से मणिपुर की हो हेनि हाइबसे हाय Thaudoduga mari leinana miyam gi oiba mifam amasu Yairipok Achar High School da pangthoki mifam aduda MLA Shyam Kumar na sagaina tai yengnadana nupi macha da chathabak crime gi damak ain gi oiba chapsaba chairak pina na bokhona minasi haike thaudo asida January ba ibohambi Yairipok police na court ta putholaba matung tha asigi kunithoi fawba police remand lauthakre पाबदा हाइबदा कोइसी नमजुम नमद्रे पासिंग काउंसिल अदु पुरा बक्सी एक्शन लौली अंदरो केंद्र ते लेबा छात्र मयाम से असोन तब छात्र मयाम से लोइनबो खनबिरो अंदरो केंद्र की आजाद स्कूल दा अदगी अंदरो केंद्र की टॉपचिंग था दा चाल फैसिलिटी पीनी तो मोरियन दा स्कूल दा तक्सिंग काशिन दा स्कूल दा अंदरो केंद्र की छात्र दा तमलो आई मा तो तौजे सीमा करा वो मीनस ना गाती पुसन बिना कनो अदगी आईदी चुंगे केंद्र की एमएलए हो बगे Sir, I talk to the police. I took them also. I did a lot of Tharoi. I took them a second. Hanazu, Sieroi, the JSC Samuel, actually, Sapsana, high in the past, lighting presentment, Mark Sabbath and Dido, I get from that. Behind the police, Sapsaba, would hold down Lowly, Mosagi, Kogi, Ryan, Yoba, Asina Egi Mini, Asina Egi Sagaini. Asal magi sagai ini, asal magi ibu merona, kamu nak tahu tu sikit loy, Manipura, macam sana itu, sampai putus kani. Jairaga sida Yairipok High School ki hostel warden kaisam ibohan bibu lekaidagi punsi chupa tanthole haina Yairipok Bisnu Nahada leiba Sedo Club na sinduna pangthokiba lekai miyam gi mifam na warip lokre hairi andro amadi Yairipok Bisnu Nahagi miyam na amata oina leminaduna mara leba miyoi patik chaba jerak fanganba maki imung manungbudi mob justice thokdanaba lekai na honaminaba haina warip lokhi Transport policy symbol oiduna streamline tawnabo honari haina Transport Minister KH Ratan Kumar na Head Injury Day tharum gi sarogama oina gari thobada section bagi paujal piba poster campaign lamthabagi tharomda haikre Minister Ratan Kumar na
Hauzik gari masing hengalakwa asina lambida chatpa amasung gari thaubada chekshindabana khudongthiba kaya mayoknahali maruoina Imphal manungda lambi phattabana hana khudongchadaba kaya lairamba adu ayambana semjinkhre akanaba transport policy ama semba loire masi streamline tawduna channahanaba honari phongdokhi lambi semba adigi akoi solumda median semba singjami Kanchipur hairoko maduma akoi adum properly adum tawbane aduga akoi gi maruoina hojiki lambi da pakpa kanda magi kenu tu da machet ama semde haibutudi madudi thodona lairo aduga magi white to gi matungina semga dobone policy ji chanaba hore ko implement toba hore madugi matungina ko streamline to bai tare ko madugi mayam do ko step mayam ama local Season Neurosurgery Department asinduna miyamda awareness oina gari thaubada checkingadaba amasung kokta sondanabagi pausal piba poster campaign aduga mari leinana Caesar Hospital gi Managing Director Dr. Palin na haikibada Malem gi thakta ngasi asi kokta sondanaba awareness pibagi thoram pangtonari gari thaubada lokhapam thopa chekin thorang ningthina lokhalabadi kokta sokadaba khatana tana atai khudong thiba thokadaba kaya dagi ngakthokpa ngami haina phongdokhi ngasi maksi prithvi gi oina Head Injury Awareness Day hena pangthui prithvi gi mafuk dhimakta Manipur da so Department of Neuroscience Neurosurgery na ngasi se ai Manipur da poster campaign ama kai chasajabani sigi poster se kai dai ba kai gi police station baron traffic point sing sida kai na mafam Manipur mafuk dhimakta ai ba campaign se chasajagani Kausabungbu subdivision oihalo haiba wafam thawaidana kangbaida SDO amadi BDO office hangdona ba thaurang toropagi mayokta Kausabung subdivision demand committee na March kumathoi ge ahing nongyai dagi March kunithoi ge ahing nongyai fauba Churachandpur district amadi didim lambi ban kaure haina committee gi spokesperson Sang Gangte na phongdokre ngasi Manipur press club ta pangthopa paumi singa unaba amada mahana makha taradura Sarkar na lokhalaliba thaurang asi yaningde committee na Kausabungbu subdivision oihalo haiduna kanna demand tawringai charakta office hangdoknaba thaurang toropa asi yamna laibak thibani thauram asi boycott tawbo oina ban kawbani karigumba namfuda office hangdoknaba honaraklabadi makhata ba khongjang changsingani haina phongdokhi toraga kangwaida temporarily subdivision headquarters si hange hai bise asi boycott tawbo oina mayam ki kholawa galoina na bonse kawjabani karigumba sida government na nathairaga tabi deba tarabadi matung taba khongjang am hena kanna chathagi gane haibse committee gi waripni Matam sangna pipam thopa senfam pitok tabadagi khoisauna raba contractor na ngasidagi yaral pata leba Navodaya Vidyalaya thingjinkre Thaudo sing asi numi yungba matung pungkhai amarom chatpada thokibani ISTV news na pangba pawi matung ina Imphal East ki oina leriba Navodaya Vidyalaya asida MSN Suranjay Singha Koba contractor amada girls dormitory drain amadi connecting road sing chehi ahum lomgi mamangdagi semkrabasu ngasi fawba pifam thokpa senfam mari lenabasing na pitok tabadagi hauzik chehi gi parikha kanna chatharingai cherakta contractor asina mahangna sajaba nupi macha singi dormitory amadi main gate thingzin khibani hari arapa mafamdagi lakwa mahairoi nupi macha sing khudakta dormitory thingzin lakpa aduda jangak naba fawbada natana nupi macha kaya mapi tana kapki Contractor and Suranjoyna Thabak Shuba Loikrabasu Matam Sangna Mahake Fongfam Thokpa Senfam PV Dabadagi Solon Sinbagi Khongjang Sangsinbani Hiramasi Matangda Mari Lenabasingda Hanjan Haizarabasu Tabi Dabadagi Akanba Firep Asi Lauropani Mari Lenabasingna Athuba Matamda Mahake Fongfam Thokpa Senfam Pitokpiu Haiki ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟꯁꯤ ꯉꯁꯤꯗꯒꯤ ꯇꯥꯡ ꯖꯅꯋꯥꯔꯤ ꯃꯥꯔꯆꯀꯤ ꯇꯥꯡ 4ꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯖꯦꯟꯕꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯑꯗꯒꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯅꯣꯏꯗꯥꯗ ꯁꯤꯂꯣꯡꯗ ꯂꯣꯏꯅ ꯊꯥꯔꯦ ꯑꯗꯒꯤ ꯏꯝꯐꯥꯜ ꯏꯁ ꯗꯤ.ꯁꯤ ꯆꯤꯌꯥꯔꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯆꯤꯊꯤ ꯊꯥꯖꯔꯦ ꯅꯨꯃꯤꯠ 35 ꯃꯇꯝ ꯄꯤꯖꯔꯦ ꯑꯩꯒꯤ ꯗꯤ ꯊꯕꯛ ꯁꯨꯈꯤꯕꯒꯤ ꯄꯤꯊꯣꯛꯐꯝ ꯊꯣꯛꯄ ꯄꯩꯁꯥꯗꯣ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨ ꯉꯁꯤꯐꯥꯎꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯑꯩꯈꯣꯏ ꯅꯣꯕꯣꯗꯤꯌꯥ ꯁꯃꯤꯇꯤꯅ ꯃꯤꯔꯥꯏꯕꯤ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯇꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯃꯤꯔꯥꯏꯈꯤꯗꯣꯏꯅꯣ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏ ꯆꯍꯤ 3ꯒ ꯊꯥ 4 ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯐꯪꯖꯗ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯀꯌꯥꯝ ꯄꯩꯁꯥ ꯁꯨꯝ ꯐꯪꯗ ꯀꯌꯥꯝ ꯀꯨꯏꯅ ꯃꯣꯏꯅ ꯁ꯭ꯀꯨꯜ ꯆꯂꯥꯏꯕꯤꯗꯣꯏꯅꯣ ꯑꯗꯨꯒ ꯃꯣꯏꯅ ꯄꯩꯁꯥ ꯄꯤꯗꯕꯅꯤꯅ ꯂꯝꯁꯦ ꯑꯩꯒꯤ ꯖꯒꯥ ꯑꯣꯏꯔꯤ ꯁ꯭ꯀꯨꯜꯁꯤ ꯍꯥꯏꯗꯤ ꯗꯣꯃꯦꯟꯇ꯭ꯔꯤꯁꯤ ꯑꯩꯒꯤ ꯑꯣꯏꯔꯤ ꯂꯝꯕꯤꯁꯤ ꯑꯩꯒꯤ ꯑꯣꯏꯔꯤ ꯒꯦꯠꯁꯤ ꯑꯩꯒꯤ ꯑꯣꯏꯔꯤ ꯑꯗꯨꯅ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯦ ꯄꯩꯁꯥ ꯄꯤꯗ꯭ꯔꯒꯗꯤ ꯊꯤꯡꯖꯒꯦꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯇꯧꯕꯅꯤ
खुदकता हॉस्टल चिंजिनखिबा असिबु यानिंगदबा फोंदोक्तुना क्लास 11 गी चहीगी परीक्षा फमलिबि नुपि मचा अमना अथुबा मतमदा महिरोई सिंह नेना ताना लाइक तंबा फंगनबियो हाइना मरि लेनबसिंगी पुनिंग चिंगसिलकली खंगौदना खोइदे तौरपजे हानजु पाउ पिबि नते हौजे को एग्जाम मनुंग ने लाइक पाबा मतमजे यामना खुयौनबदो खोइदा तुमाइना खने लेबान जाम खंदा खोइदा हाना काइम खंगन नतेबा मोइना खंगौदना थोलो थोलोना कौथोरे लौथोरे खोइदा अदुगा कुमदारकपने खोइ काइम खंगमना ति साइदा खोइ हुजि लाइक पारगा लैरिजिन आइदि सोलोन मै मोता फजना वारी सानारगा ज्ञान तानबा हाइबदि अंगा खोइ जु खरा येंगबिबा पेखा तौरिबनिना हुजि सिसर क्लास 12 बोर्ड थारिबनि अदुगा सिसर होइ जु खरा खल स्कूल असिगी पेरेंट्स एसोसिएशन ये मेंबर CS प्रेमचंद को बमियो अमना खुदकता हॉस्टल सिंगदुना परीक्षा फमलिबा महिरोई सिंगदा अपनबा पिबे यानिंगदे मरि लेनबसिंगना अथुबा मतमदा यानबा पुरक्तुना महिरोई सिंगी एकेडमिक कैरियर मांगदनबा सिंबियु हाइके Safe Langol and Cherauching, Safe Environment, Safe Historical Place have a panamda Salai Mapari Singpul Lupna Sinduna. Ngase yuk Tangweban Cherauching Kongdagi, Iroi Semba Chingkong Fauba, Nomogi Kongchat Amachakre, Kongchat Adu Ningtole Semba Sana Jawana, Tangweban Cherauching Kongdagi, Lamtaki, Salai Mapari Singpul Luki, Secretary Romanjit Nafondoki Bada. Cherauching Amadi Langol Ching Asi Manipurgi Itihaska, Marile Naba, Yam Namaru about life from Kasuleva Mapam Amani. Amaromda malim gi hongla liba inga sagi khal kaitharak liba si kharadang oirabasu kannanaba chingsang pareng asida horiba uwa singak senbagi tangai fadaba lei haike Langol chingsang amadi cherau chingsang asi matam gi matung ina honglakpagi matung ina hairiba chingsang asi matam khara leiraga hairiba mafam aidi akoigi puwari ga yamna nakna sagon aduna adumak lakpa amadi mafam asi lairamlen oina laifam kaya amasu maroiba laifam ama kaya amasu अकोई सागोन अदुना लेबा मफम अमो ओइबना मफम ओइरगा हौजिक लेरिबा चिंसांग असि अकोई मयाम चंगदना अकोइगी हौरकलिबा नारोल सिंग अबदि तुंगी मिरोलगी दमकता येंगलगा हाइरिबा चिंसांग परेंग असि कंदबा यादे हाइबगी खोंजंग अमगा लोइनना ngasi हानबा खोंचरम अकोइना सिनजबनी अफब मणिपुर अमा पुरकपदा नहारोल अमदि नुपीगी थौदांग हाइबसिदा खननेनबा मिफम अमा लाइफम खुनौ मयाइ लेकाइ कम्युनिटी हॉलदा पांगथोखरे International Society for Krishna Consciousness amasung Laifam Kuno Youth Development Association Sinba Thoram aduda Manipur University gi Vice Chancellor Oramba Professor H. Dombi Dr. C.S. Jamini ISKCON gi Banamali Dasu Saruyaki Ngarang Kwakachel Lamdongda Kanchi Indian Gas Service ki complex manungda sakhangdaba singna bom lang sinduna pokai handuna mi aso apan nangan kiba thombu yaningdaba phongdoktuna ngasi Kwakachel thokchom lekaida wakan mifam chathakre wakan mifam aduda saru yakibi nupi amana Kwakachel Lamdongda leriba Kanchi Indian Gas Service ki godown oriba mafam asi atopa mafam da hongdopiu aki akhang pohan bagi thaba asi matungda amung hana tawbiganu haina phongdoroli jaga sidadi koi chuan biganu अकोई दियाम चमना लाइबनी अकोई करीब तक खंगदे अदोना डिमांड तौरिबा पार्टी ना जो हंतोपियु मसिगी वाखलोजी मा थमजरगा अदुगा कांची गी मियोई सिगदसु मोय मसे याननबा अमतंग नेगोशिएशन मा पुरा हायरगा मोय ताइसनबी रे हायरगा अकोई प्रजादा लैकाइदा अकोई बेदा लाइदिबा से असि सोन बिगनु अदु याबिरोइदबा अदु ngambiroi मोय नेगोशिएशन पुरपा ngमोइदबो अरगदी मोय एनी अतोपा मफम अमदा मोय खुदोंग जाबा यंगगा होंतोकपीखो हाइबसे असिना अरोइबा डिसीजन लोइनाने अकोई खनजे Asian Development Bank ki matenga loinana Imphal Kangsup Tamenglong lambi semgadoriba sida kanaguma loop organization amatana ayepa pibidanaba Zelengrong Union Assam Manipur amasung Nagaland na appeal tawri Zelengrong Youth Front na lambi semlakadoriba asigi compensation ga mari leinana Village Authority NGO amadi loop kayagi oiba mipamama March 19 da pangthokani hariba asi maram chade masi makoigi business nati hari Land and Properties Owners Welfare Association Sadai Hills and Tamenglong District na sinjaduna makoigi oiba thabak thoram sing government ka tathok tasin taunari hairi Haukiba March ki tang 13 da Works Minister Dr. Ratan Kumar na sangak kiba Johnston maningda leba temporary market set asi
ngasi tarani suraba fauba pofam phambi ima sing mapung phana hongjindana leiri karigidamakta mafam asida pofam phambi ima sing hongjinduna pot yondribanu haiba chap chaba khangba ngamdri amaromda ISTV news na phangba pawu matung inadi pofam phambi ima singi marakta mafam asida pofam phamnanaba hongjinbada mari lenaba authority singna siliba thabak thawong sing asida bhap tana daba khara leibadagi pofam sing mapung phana hongjindabani hairi Amaromda mafam asida Manipur Sarkar na temporary market set sajan kiba asi sarkar gi karamba thausil no haina mioi kayana masa masagi mot thamnarakli mafam asida market set saba asina pot leiba lakpa mioi sina karamba mafamda gari khamgadoi no haina hanglakli fire service ki gari chathok chasin toramba lambi asida kaithel sajan kiba asina fire service da chawna khudong chadaba mayuk na halagani haiba wafam sing thamnarakli LPG bullet tanker among asi nongalam dai pung ohmlom taba matamda kangpopi thong manakta accident thokpadagi highway asida pung nipanom chathok chasin tawbada apanba oikre thawdodu da tanker adugi handyman soki thawdodu hek thokpaga police na area adu question duna thamlaba matung asoi angam thoktanaba fire substation kangpopi na senaduna imphal dagi recovery crane ani sizinaraga chingkhatki भारत के सरुक अमा ओइद्रिंगैदा लेरंबा मणिपुर हाइबे हिरमदा नोमगी ओइबा खननेनबा मिफम अमा ngasi पैलेस कंपाउंड दा लेबा आर्ट एंड कल्चर गे आर्टिस्ट डॉर्मिटरी हॉल दा पांगथोक्रे इथनो हेरिटेज काउंसिल हेरिकॉन अमदे लीग ऑफ इंडिजिनियस पीपल्स अपलिफ्टमेंट लीपुल मणिपुर न सिंधना पांगथोपा सेमिनार अदुदा मणिपुर यूनिवर्सिटी गे हाना हिस्टोरी डिपार्टमेंट के हेड ओरंबा प्रोफेसर एम जितेना मॉडरेटर ओइके Reform की प्रेसिडेंट नाउरेबम इंद्रमणि रिसर्च स्कॉलर बुधा कामई रिटायर्ड कर्नल R.K. राजेंद्र असिस्टेंट प्रोफेसर डॉक्टर एल नीलकांत नचुंबा मियोइसिंगना तोंगान तोंगान बा हिरम सिंगदा रिसोर्स पर्सन ओइना वांगांखे हेरिकॉन की प्रेसिडेंट एल रतन कुमार ना मणिपुर असि चही लिसिंग अनिरोम की पुवारी लेवल लमदमनी तोमथिन ओइबा पुवारी असिबु ममुत्ता ना निंगसिंगबा अमदि नैनबा हाइबसि यामना मरु ओइबा मनि लमदम असिदा खुंदामिनरिबा फुरुप सिंगना मालेम की ओइना होंगलकलिबा असिबु थेंगनादुना चाखोट लमजेलदा इयावना बहोनद्रबदि अरानबा माइकैदा खोंग थांगबो ओइना थोकनी मसि खननबगी दमक ngasi सेमिनार असि पांगथोपनी हाइखे अखोई पुवारी से लाना लमजिंगदना अरानब पुवारी सागतलगा अखोई असुंबसि नाथै हनखिनबा होनबगी थवों कया ngसाइगी मसा मसागी फुरुक खकी येंगबा कांगलुप खरना सथरकले अमदि सथरकलब्रा हाइबि सिंगनबसि लैबदगी मदु सेंगदोकनब तंजा अमा लौवइदना अखोई हिस्टोरिकल फैक्ट सिंगसे अखोई पुवारी की असेंगबा अचुंबा मसकसे थम्मगा ngasiगी मिरोल जिनसु अरानब पुवारी अमा सेमदनबा अदुगा पुवारी की सेलजे थैदनबा मदुदा मतेंग ओइनबा हाइदना कोइ खननैनबा मिफमसे मपुंग ओइना पांगथोकजबनि ngasi ayu akanba nungsit ka loinana nong chukiba aduna Tamenglong district da u pambi kaya tekiba ka loinana manama sing kaya amang ata thon kre hairi amaromda none part 4 da yumgi chakshang amasu amang ata thon kre hairi thodo aduda mi asopandi yaukidi YFNP Loop Singzamai Thongam Nekai Amadi District Legal Services Authority Imphal West Nasinduna ngasi nomoi oiba legal awareness program ama loop asigi sanglenda pangthokre Manipur State Legal Services Authority na sponsor tawduna pangthokpa tharom aduda loop ki founder president Aribam Ongbi S Sanahanbi Housing President Oribi G Gunabati Amadi All Manipur Bar Association gi General Secretary B Supriya Susaruya ki B Supriya na cyber crime gi matang da wafam kaya fongdoladuna masina piriba awa chaitheng gi matang da wangangki Lekidraba Thokchom Iboyama gi chahi 15 suba ningsing thoromga mari lenana let Doctorate Ningombam Ibobi Memorial Trust Amadi Iboyama Management Committee na punna sinduna Iboyama Hospital and Research Center da tha asigi 19 da pangthokiba free surgical operation camp da yaukiba patients singda ngasi hospital gi maikai certificate pibagi thoromama pangthokre sel thumgi awaba mayuk nabadagi operation tawba ngamdraba miyamda lemna operation tawbagi khudong chaba phangan kiba asi nupamari amadi nupi 12 ni Tawal district ki Tawnauzam bazar dagi Okram Joy Kumar na leita lairagi chaitheng fangduna awaba mayuk nariba anabasingi damak hospital asina honariba asida apen ba phongdoki Jinga makha liwa maibam lekai dagi Laurembam Sangita Devinasu asigumba miyamgi afaba thabak paikhalapagi damak thagatpa phongdoki Kom Jatina State ki thakta pangthokpa thorom amaga mari lenana Chief Minister unage haiba matamda ngasi phawba Chief Minister Secretariat na ayaba pibidri haina Kurupui Lam Organization Manipur na pendaba phongdokre Organization ki Secretary Sarto Todana Kom na ISTV News da phongdorapada
कोम जाति की ओइना चही खुदिंगी पांगथोपा खुरपुई लाम चीफ मिनिस्टर बु चीफ गेस्ट ओइननबा अयाबा पिबिनबा इंग्लिशनी 13 दगी चही असि फावबदा 13 रक हाइजदुना अइब वारोल पिसिंख्रबा फावबा ngasi फावबा उनबा फंगद्रे हाइना पेंदबा फुंदरोली around 2013 two times ekoi appointment ki damak ta CPA aduga 2014 da su two times aduga 2015 da 2016 chi application appointment ni ba gi tum ekoi na pi ba adu response soplang lakta ba adu ekoi na pi ri ba application se iriba application soirabra hairaba so sigi same application se AICC gi moi general secretary gumba aduga notice in charge oiriba hana aduga hojiki ana ex union minister oiramba Shrimati Kumari Silja adagi TD tribal affairs ki aduga Manipur governor gi mayam ai koi unara ge sigi same application se da so sigi ai koi na haining badina sigi ai koi appointment nibagi application se chumdra bra ado ai koi gi chief minister appointment nibagi se ban blockade or mi asi bana ba leidri pau basi unaba yadabra natarga Manipur assembly da cabinet na pass tawraga akoi furup macha aibatare kom gumba macha sing social worker gumba aduga organization macha gumba ga chief minister ko unaba se yadrabra haibagi pass tawba gumba leibra haibasi ai amda hang तेरा सापम लेरता लेबा जुवेनाइल क्लब की दौना साबा मल्टीपर्पज हॉल अमंगासी सोशल वेलफेयर मिनिस्टर एके मीराबाईना संगादुना खुसनक्रे संगाबगी थोरमदुदा खांगाबो केंद्र के एमएलए ओलंदोनी जुवेनाइल क्लब की प्रेसिडेंट आरके खोमदोन अमदी प्रधान विश्वजित नचिंगबा मियोय क्याना सरुयाकी एमएलए लंदोनीना मतंगी मतुंगिना असिगुंबा मल्टीपर्पज हॉल अमा थंबा असि अफबा खोंथांगनी हाइके मिनिस्टर एके मीराबाईना पालिबा सरकार असिना सेंथुमगी अवाबा मायोनरी सेंटर की स्कीम कया कखिबदगी एमएलए सिंगना मागी मागी केंद्र की थबक थरम कया पाइखना बहोनबदा खुदोंचादबा मायोनरी हाइना फोंदोखी सब मानना अशोकपगी अशोकपन हाक्ता येंगना लेरंबा अदुना तसेंगनमक आइगी नंगी मागी नाइदना केंद्र सिली सांगसिना सेंबा हरपदा प्रायोरिटी दा अखोय लुक्राम लेरक अखोयगी लेरबा खुराइजम लेरक ताबसी मसी होइना इना प्रायोरिटी पीरिबसी मरुइना एफसीआई गोडाउन लेबा अदगी लंबी थोंगसे असुकी मतिक फतबा अदुदगी कम्युनिकेशन डाइवर्सन रोड ओइबगी यामना फिबम अमसु अखोयना लेबनिना असिना हाना प्रायोरिटी पीरे हारगा अखोय मथंग जथरप तुपुलदगी इम्फाल योरकदबा रेलवे लाइन सेमननबगी लम लौशिनबदा लौ उनरिबा मफमबो इंडस्ट्रियल स्टेट लेनी हाइना ऑर्डर थोक्तुना कंपेंसेशन गी सेंफम हेन लौथोकनबा होनरिबा खुदकता लेपकदबनी आचान मिराई नाइदबा मवोंगदा चपचाबा लौफम सिंगी सेंफम मानना पीद्रबदी अकनबा खोंगजंग जंगसिलगनी हाइना लैंड अफेक्टेड ऑनर्स एसोसिएशन तारेन पोकपी टू मालोमना फुंदरोली सलामदा पांगथोखिबा पावगी मिफम अमदा एसोसिएशन गी सेक्रेटरी एस राजेना मार्च फाउबगी मनुंगदा गवर्नमेंट चपचाबा थबक लौखटलक्त्रबदी चहीगी लौ उननबगी थबक थरम पाइखलगनी हाइकी लैंड इफेक्टेड लैंड ओनर एसोसिएशन की माइकईदगी मार्च था मनुंगदा सरकार का लैंड इफेक्टेड ओनर सिंग यानबमा औरंगनब मार्च फाउदा सरकार ने खोंथांग लौखटपियो अदु से लौखटतब तारगदी एप्रिल दगी दे अखोय लौबगी खोंथांग हौजनगिदना अखोय लौब हौग्रगदी अखोयगी लौब लौफमदा अखोय रेलवे की मरी लेनबजिंग थबक की सर्वे की लापा कांदा अखोय असोय अंगाम यावनबा अदुगुंबा लौमीगिदी लबुकना थवाइनिना लबुकता चंगागा मी लौउरी मफमदुदा अकाय अतोय तौरपा कांदा फतनुंगदा थोलक तारगदी मदु मणिपुर सरकार की दायित्वनी महिरोई सिंगी लायक चांगदमनबा अमा क्याम्बा निंगसिंग संगलेंदा पांथोक्रे अफबा थकनबा इसिंग अमदी मपुंग फाबा सैनिटेशन की मंगाल फंगलबा खुंगंग अमा हाइबा टीमदा पांथोकिबा लायक चांगदमनबा अदुदा डिस्ट्रिक्ट असिगी तोंगा तोंगाबा स्कूल निफुरोमदगी लाकपा महिरोई चनिगे यांखैरोमना सरुक याकी चांगदमनबा अदुदा कैटेगरी ए गी ओइना LCM हाई स्कूल की फिलेम साइ प्रिंसीना अहानबा स्कूल असिमकी मोरांगथेम गैलीलियोना अनिशुबा लोयोला स्कूल की नोंथोंबम निहाना अहुमसुब ताक्रे कैटेगरी बी दा UPC स्कूल की एलांगबम नेपोलियन अहानबा मॉडर्न हाई सेकेंडरी स्कूल की अमन हरोकचमना अनिसुबा लोयालम पब्लिक स्कूल की हाउबिजम लंचेन बमितेना अहुमसुब ताक्रे
PHED Bisnupur ki Executive Engineer O Mainona Mairoi Singdasu apaba thaknaba ising amadi sanitation gi wakalon lehenanaba pandamda sangdamnaba asi pangthokpani lagliba tang kunithoi da pangthokadaba awareness asigi loishinbagi tharomda mana mathum yentokani haiki. New Delhi ki Jawaharlal Nehru University da tholiba wathoka mari lenana ABVP Manipur na sinduna Classic Hotel da lecture program pangthokre. Nation First The Truth of JNU haiba team da pangthokba lecture program aduda ABVP gi hanagi All India gi President Professor Milind Marathe, Manipur University gi Professor M Dhaneshwar amadi CAU gi Dean Dr. Joy Kumar Laisram na chungba miyoi sing saruk yake. Professor Milind Marathe na JNU da tholiba wathok asina India da oiraliba phibam amadi wathok asigi manungda leiriba ichel singi matangda wafam kaya phongdokhi. MSU and for the solidarity with the struggle of the Kashmiri people for the democratic right for self-determination. This was put directly on the poster and the posters were pasted. MSU ki Golden Jubilee Tharam ki Sarogama Oina Imphal West District Committee na sinduna pangthokiba state level mega painting competition gi fall lauthokre. Category 1 da Maria Montessori High Secondary School Koirengai gi Oinam Catherine na ahanba position, DAB Public School gi Talent Khaidem na anishuba, Don Bosco High Secondary School gi Lefrapam Rohit na ahumsuba position takre. Category 2 da Kanan Devi School gi Khatrimayum Gopina na ahanba, St. Joseph gi Jitendra Laistrom na anishuba, Don Bosco High Secondary School gi Yengkhom Joy Bratana ahumsuba position takre. ISTV Network ki set-top box kharada SMS software hapkadaba leibana adugumba set-top box sing adu hauzik remote control season aduna operate tawba yaroi hariba set-top box sing adu licensing information net please contact 123 haina tharakani hariba set-top box makal asi network asigi office da operator amadi customer singna ubiraknaba network asigi maikaidagi khangalakli. Dental surgeon singna thengnariba kudong chadabagi matangda dental surgeon singi oiba apunba mifam ama hotel Nirmala da pangthoktuna khanakre. Mifam aduna All Manipur Unemployed Dental Surgeons Association ko wallup ama semkibaga loinana working committee ki members singsu khankre. Manipur government ki health department da dental doctor sing absorb Tawdaba maramna manung hanjanba mafam kayada dental doctor singi award pa lady primary health center community health center kaya leirabasu dental doctor sing haptabana miyamda jinyaga mari leinaba layang fanganba ngamdri masina maram oiraga dental surgeon mayam ama makoina tamluba mahi sizinadana thabak phangdabagi awaba ama oiri fibam asida government na darkar oiba post create tawduna thabak phangdaba dental doctor sing thabak phanganbiu hairi. Andro Kendra ki apunba wat nifu marida leiba miyoi singe mihut saruk yaduna United Progressive Committee ko wama semkre committee asina sinduna ngasi kaisam ningthem jawge ya report leiba yumda mipama mapangtoktuna lakadoriba taramathoi suba Manipur Legislative Assembly ki mikalda kaisam ningthem jawbu mirep oina thadongna bawarep laukre ngasi ki thorom aduda SDO oiramba MD Sakwat Ali amadi Kendra asigi saknaraba miyoi kayana saruk yaki. National Rural Drinking Water and Sanitation ki Sarugwa Moina Bisnupur District ki Nachok Bazar Community Hall da awareness program ama pangtokre. Village Water and Sanitation Committee Nachok no sindra pangtokpa thorom aduda Jila Parishad Member TS Dilip, Pradhan L Nirmala, PHED Bisnupur Division ki Executive Engineer O Maino, CMO Bisnupur Oiramba Dr. Madhumangol, Additional Chief Engineer PSED L Iwom Chasu Saruk Yake. PHED Bisnupur na saba loiduna mathau toba horaba Nacho Water Supply Scheme masana marom dom chalai janaba che chang sing committee ki members sing da kusinaki Tara suba sector ki taratare suba Sam Rifles na ngarang Ukrul district ki lengang jing da mapigani IED amatheng naduna asoy ngam yauduna pokai hankre kilo anirom lumba bom adu Claremore remote control IED ni hairi Langthabal Kendra Block Congress Committee na sinduna Mutum Dinesh ki election campaign ngasi ahong sangbam lekai Jagannath Achogba Mandop ta pangtokre Tharoman aduda committee ki Vice President Jugindro 20/1 unit ki President L Jugeshwar amadi ke Manisu Sarya ki M Dinesh na Langthabal Kendra chahi kuntra hena opposition da oina lerakpadagi hiram kayada awat pana thalle atei Kendra singa thong manana chakhatpa Kendra ama oina naba miyam ga loina na thabak tawgani haiki
लंदबान केंद्र चौखनब होटब मतमदा करी करी चंगे कराय चंगगदी करी दौरगदी अखो चौखलकदी हाय पोतो यम ममुताना ने लेबम चंग मशीन ने नरनबगी मतुंगिना लंदबान केंद्र की अखो स्टेटस अखो न हुजु लाइब थाक से कराय दे मयाम जी या बिनिगनी ने खजे लंदबान केंद्र से खरा स्वथई है से मयाम ने या बिनिगनी ने खजे स्वथई लगी मान जे करेनो लंदबान केंद्र का कंपटीशन लेते लमजेन लेते कर्म लमजेन राजनीति की लमजेन लेते लंदबान केंद्र की प्रजा की स्टेटस है कोई डिजिट मंगा दे लोशन ले किसी तरह भंगा वोट काबू मंदब केंद्र से करी की नोसिने लजान से नावरिया पाखंग लाप केंद्र की बनुंग चना लेबा लारेंजम अवांग लेकाय अमसुंग लारेंजम अवांग लेकाय का फाउनगदबा मेरा खोंग तुरेल मथक्ता साबा आरसीसी थोंग अमा अमसुंग यंग सोशल मेकर क्लब लारेंजम अवांग लेकाय की नौना साबा बिल्डिंग अमांगसी एस मनाउ तोना संगादुना मियामदा खुसिनख्रे लेकाय अनि असिगी चथोक चसिंदा खुदोंग चादबा अमा लेरंबा अदु तेलबा मतमगी मनुंगदा थोंग अमा साबिबगीदमक एस मनाउ तोनबु लमदम अदोंगी मियामना थागतपा फोंदोनखे मणिपुर वुमेन डेवलपमेंट फोरम की वांगबल मनिंग लेकाय ब्रांच अमदी अथोपम वार्ड नंबर 7 ब्रांच हांगदोखरे थरमदुदा फोरम के एडवाइजर आर के नोयन सना सेक्रेटरी सीएस मेमयाई अमसुंग जॉइंट सेक्रेटरी जी सनातोंबी सुसरु याकी यारिपो खोरंग खुलगी नौना साबा नोपोक निंगथौ पांथोइबी की संगले नमा पार्लियामेंटरी सेक्रेटरी कैसा मेगाचंद्रना संगाखरे थरमदुदा लैरोंगथेल निंगेल ग्राम पंचायत के प्रधान सलाम कुमार अमसुंग वांगखेम जिला परिषद की मेंबर केस शोभा मैतेसु सरुक याकी हंदक उर्दू बोर्ड न्यू दिल्ली कौबा बोर्ड अमना महिरोई लिसिंग अनिरोमदगी लुपा लिसिंग तरामंगादगी लिसिंग कुन फाउबा लौदुना क्लास 10 अमदी 12 एग्जामिनेशन थानगनी हारिबा असिना अफबा एजुकेशन पुरकनबगी ओइरबदी तरामना ओई अदुबु मसिना MSF की एकोई लाइरिक निंथिना तमसे हाबा एकेडमिक कैंपेन की मायोक्ता लेरकलबदी बोर्ड असी लेबाक मियामगा लोइनना मतम चाना थेंगनगनी मणिपुर गवर्नमेंट अमदी एजुकेशन मिनिस्टर सु बोर्ड असी करंबा मखल की बोर्ड नो गवर्नमेंट के अयाबा लौखिब्रा हाइबदु अकनबा मियेंग चंगबियु हाइरी कदाना लमदम असिदगी मयाय काबा जिंजाक मरुफंगना मुथनबगी पांदमदा लेप लेतना चंगसिललिबा खोंगचंगी सरुक अमा ओइना निसाना खुनाइदा पीबा चैथेंग अमसुंग मसिबु थिंगबदा मियामगी थौदांग हाइबा हिरमदा खननैनबा मिफम अमा हाउरेबी मैरापाइबी लुपका खुसमनदुना पांगथोखरे थौरमदुदा कदागी प्रेसिडेंट वाई रतन कुमार हाउरेबी मैरापाइबी लुप की प्रेसिडेंट थांगजम सुबदनी सुसरु याके डिस्ट्रिक्ट लेवल पेंटिंग कंपटीशन अमा ngasi tagyal kolom lekai community hall da pangthokre mahiroi chamromna saru yaba competition asi chayol ama chupna pangthokpa national rural drinking water and sanitation awareness week saru ama oina pangthokpani Imphal West District PSED Division asinduna pangthopa competition asigi matangda division asigi executive engineer L Brozendrona sanitation amadi ising asi matau karamna sizinagani haibagi matangda mahiroi singda lawsing lehenanaba pandamda athoi ehan tanaba pangthopani haike Yawol Club Champanagar gi Sanabung Kuntare Suba Assam Rifles na Semjin Club asina battalion asigi CEO Haubam Romesta Sembina Bahajarubada Miam gi Sanabung Sembibagi damak thagatpa phungdoki Treasury amasung bank singna oja singda awaba pire haina All Manipur Government Higher Secondary Lecturers Welfare Association na thadropa cherol amana khangalali February tha haurakpada Pangada Tolop adu Treasury amasung State Bank branch amadi UBI Pauna Bazaar branch na oja singda harassment pibagi kudakta ko hananaba mari lenaba authority da wakat cherol pislagani haina association asina khangalali Marakthana thabaki pau pangbigani Central Armed Police Force के Assistant Commandant Chaniga Humura Lawgadori Border Security Force की पोस्ट कुनिपान CRPF की पोस्ट मरफुदरा तरेट ITBT की पोस्ट मरफुगा तरेट अमदी SSB की पोस्ट यांखैगा निपानी चही कुंदगी कुमंगा फाउपी मनुंगदा लैबा ग्रेजुएट पास तोबा मियोइसिंगना लाकलिबा अप्रैल की तांग निपान फाउबी मनुंगदा ऑनलाइन दा रजिस्टर तोबा यागनी मथक्ता पल्लिबा थबकी पाउ असिगी अकुपा मरोल बाबुपरादा लैबा जॉब सेंटर दगी खंगबा यागनी मकातापा पाउ अमो National Rural Drinking Water and Sanitation Awareness Week kamari lenana ngasi Porompat Panchayat Bhawan da district level Asia competition ama pangthokre District Water and Sanitation Committee Imphal East na sinduna pangthokba competition aduda district asigi tongan ba school gi mahiri sina saru yake
Clean Water, Good Sanitary Practices, A Better Life haiba team da pangthokiba Asia competition asigi nungyo eba wafam committee gi chairman su oiriba DCM joina wafam kaya phongdorli समाज सिदा यामना लूब नानबा लोइनना अनायक लेतबा अदुगुबा जाति अमा ओइनबो होनबदा हारिबा नेशनल रूरल ड्रिंकिंग वाटर एंड सैनिटेशन अवेयरनेस वीक असिगी पांदम असि कोइ पुनम होनमिनरगा फंगनबा थमजबा ngasiगी अदुगुबा एसे कमिटिशन नि Central Hindi Directorate ki makada Manipur Rashtra Bhasha Prachar Samiti na sinduna Mahiri Singhi tongan ba Hiram Singhi Changdamnaba amadi Hindi sandokpada manapi bagi thorom ama ngasi Hindi Teachers Training College ta pangthokre thorom aduda thabak potharaba Education Yugi Additional Director Aribam Kumar College asigi Principal Dr. Mainam Achaubi amadi Samiti ki President Thangjam Ibobina chungba miyoi sin susaruk yaki Tharomga mari leinana Mahiri Singhi Sereng Quiz amadi Symposium Sangdamnaki Hana pangthokiba essay competition amadi handwriting competition da makong batang tarba singisu mana yantoke Samiti gi director Thangjam Manina Tharomasi chehi khudingi changnai na pangthoi ato ehen tanaba sina Mahiri Singda hena kanaba piba ngamgani phongdoke Purum Khulen Baptist Church ki chehi humfu suba Daman Jubilee ki thorom ngasi Purum Khulen da pangthokre thoromaduda mapau ADC member Lungko Hen Haukip Comrade Union Manipur ki President among Serto Church ki Pastor Oiramba Singh amadi atai lujing bakya susaruk yaki Tharomga mari lenana Savana amadi TRI Manipur na puthokpa Re-Study of Purum Tribe ko walarik phongki Purum Khulen ki Chief SK David na phongdoki bada Manipur da khul ani khakta khundariba Purum Phurup ki maramda thizin balarik ama phongba asi Phurup ki khwaidagi laibak phabani haiki Hauzik sanabagi pau Ngasigi sanabagi pauda and Nopurna sponsor tauduna amfage biye makada DSA kakching na sinduna association asigi ground da chatharakiba taranithoi suba DSA trophy and Bhuwan Memorial State Level Invitation Football Tournament ki mapu KPSC kakching na oikre ngasi sanakiba final da Neroka Football Club sangakfambu penalty da mga ahum da maitiba pikibani apiba matamgi manungda team anina panjal ani chanabadagi penalty na match asigi decide tawkibani tournament asigi loishinbagi thoramda PhD Minister I Hemochandra Commerce and Industries Minister Govindas Konthauzam MLA Y Surchandra MLA Fuzur Rahman ngapigani Fazur Rahim amasung tournament asigi sponsor tawkiba and Nopur Saruk yaduna mana mathum sing yenthoki highest scorer da KPSC ki Ngamnai Ril Kom Best Goalkeeper da Team Asimaki Joy Chandra Best Midfielder da SSU ki TS Roshan Man of the Tournament Nerokagi W Tomba Best Defender da Nerokagi M Gobin Man of the Final Match da KPSC ki Gobina Takre Winner Order Team KPSC Kakching da Trophy Galonina Lupalising Hombudra Runners up Taraba Neroka Football Club Sangafam da Trophy Galonina Lupalising Yankai PK Derby Cricket Club Uripong na sinduna lamboy khonang khong da chathariba ahanba laikidraba winning Shubham Ramananda Singha State Level Open Tennis Ball Cricket Tournament ki ngasi sanakiba ahanba match da UFLC na Erobu run chamaga humfunithoi da maitiba pikre anisuba match da Derby Cricket Club na Night Watchman bu wicket ahum da maitiba PK April 3 ki Gawa da pangthokadoriba chahi 13 makhagi National Academy Training ki damak Laisram Rocky amasung Thongam Kishan Khalakle Sanaroi Singna Birth Certificate Passport amasung Sanabagi Kit Singaloina na report tawranaba khangalakli Ukrul da pangthokiba humlak shuba Hill District Sports Meet ki winner oirakraba Jamsat Songtun Youth Club JSYC team Sada Hills ki miyam na haraw tayam na okre Ngarang numidang team asina Kangpopi Europada miyamna candle thanduna haraw tayan ba phungdoki Kangpopi multipurpose hall da Kuki Inpi Sadahis ki miyang makada Sadahis ki CSO sina sinduna tharom amasu pangtoki tharomaduda ADC member Sekhoset Kipjen Kuki Inpi Manipur ki Vice President Lunpi S Gangte Sadahis President Sekhomang Khongsai Kangpopi Town Committee ki Chairman John Kam Kipgen susaruk yaki Sadan Kong the Chathariba Ahanba State Level SSWYC Trophy ki ngasi sanakiba Ahanba match da BKDC Team B na
BYDO Team A bu goal amasinoda anishuba match ki sanakibada SKRC na TUEDAC bu goal amasinoda ahum suba match ki sanakibada BKDC Team A na Team A bu KBSYC na goal ahum sinoda maitiba pikre marisuba match ki sanagadaba KDO Team laktabadagi BYDO Team B na walk over lawkre Laliba March kumanga dagi kuntare fawba Bangkok ta pangthokadariba World Strength Lifting Championship ta saru yagadaba Kongpal Chanam Lekai dagi Laisram Pusparani da Khetrigaw Kendra ki BJP ki member and Indrajina Sel gi tengpang pikre ngasi thangmai banda leiba mahaki yumda pangthopa thoram amada Sel kusinaki Kendra sida afaba sanaroi thorokpa si yamna fai sana konabagi dama akanaba thorang ama Kendra sida paikalagani haina Indrajina phungdoki ꯆꯠꯂꯨꯗꯅ ꯃꯃꯥꯡꯗꯁꯨ ꯒꯣꯜ ꯂꯧꯔꯦ ꯑꯗꯨꯒ ꯉꯁꯤ ꯕꯦꯡꯀꯣꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯥ ꯍꯌꯦꯡ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯀꯗꯕꯗ ꯃꯥꯅ ꯑꯩꯅ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ Lasal Lemapopam confirmna Sinduna Association asigi grounda team kuntarukna group nipan thongna khaidokuna tha asigi tang 15 dagi chathariba Kumathoi Suba Lasal Sports Meet ki and Chandreshwar Memorial Open 7-man A-side football tournament ki ngasi sanakiba ahanba match da Lasal Team A Lemapopam na WBC Lemramu goal mapan amada anishuba match ki sanakiba da Lamlai Football Club na Lasal Team B Lemapopam bu goal ani amada ahum suba match ki sanakiba da WFC Team A Moirangkhom na ESO Bamdiar bu goal ani amada maitiba PK marisuba match ki sanagadaba Team KYCA Khathong Team laktabadagi Ibudo FC Lemapopam na walkover lawkre IYYC naure makhale kaina sinduna club asigi ground da team tara nitoina group mari thokna khaidokuna tha asigi tang 18 dagi chathariba first intervillage volleyball tournament ki ngasi sanakiba ahanba match da YVA ngairangbam na UC Lefrakpambu set ahum amada amadi anisuba match ki sanakibada HYDCCL Hekruzambu SUWC Irengbamna set ahum sinoda maitiba PK Makata pasanabagi pau boyai ningthaujamdagi phongbigani Thagachari ngasigi sanabagi pauda badminton Naurem Enterprises na sponsor Tauraga Manipur Badminton Association na sinduna Dem College campus ta leba Manipur Badminton Association gi indoor hall da thasi gi tang tara Nepal gi chathariba ahum suba amateur badminton tournament ngasi loisan khre loisan bagi thauram da MLA T Mangi Babu MLA Lukhoi DGP LM Khoute Manipur Badminton Association gi president Bijoy Koijam su saruk yakhi tournament asigi men's doubles ki final da Niranjoy amadi Ice Kisan gi jurana RK Robinson amadi Punchiba gi jurabu set ani amada maithiba biduna winner oikhre sahi taramapal makha gi singles ki final da Vidya Sagar na L Unil Kumar bu maithiba biduna champion oikhi sahi taramapal makha gi nupi masa gi singles ki final da N Purnima na Angita bu maithiba pikre doubles ki sanakiba match ta Dhanapati amadi Maheshwari gi jurana Rubasa Hussein amadi Angita gi jurabu maithiba pikhi sahi taramanga makha gi nupa masa gi singles ki final da Vidya Sagar na Punchiba bu maithiba pikre nupi masa gi sanakiba match ta Maheshwari na Devina bu maithiba pikhi volleyball YBA team A ngairangbam NYBA Naurem BSA Moidangpok amadi KYDC Kasikul ahum suba state 11 cash prize men's open inter village volleyball tournament ki semi final sangkhre YBA ngairangbam na sinduna association asigi volleyball ground da team tarana group ani thokna khairoktuna tha asigi tang tara terete ki chathariba ahum suba state 11 cash prize men's open inter village volleyball tournament ki ngasi sanakhiba ahanba match ta KYDC kasi khulna MYDC maklangbu set ahum sino kunmanga taramathoi amari kunmanga taratrukta maithiba pikhi anisuba match ki sanakibada YDC Urembamna LYDC Lukerbu set ahum sino kunmanga sino amari kunmanga sino da maithiba pikre ahum suba match ki sanakibada NYBA Nauremna SYSC Sangai Thelbu set ahum ama Taratru kunmanga kunithoi kumanga taramapal amadi kumanga kulumdoida maithiba pikhi marisuba match ki sanakibada YBA team A ngairangbamna YDC Urembambu set ahum sino kumanga taramapal amadi kumanga taramarida maithiba piduna semi final sankhibani
Chathariba tournament asigi hayeng ahanba semi-final match ta NYBA Naurem amadi KYDC Kasikulga sanagani. Anisuba semi-final match ta BSA Moidangpok amadi YBA Team A Ngairangbangba sanagani. Football Awang Kunong Youth Development Association na sinduna tha asigi tang tara nipal dagi team kun marina group nipal thokna khaidokuna association asigi playground da chathariba state level 7 aside village open football tournament ki ngasi sanakiba ahanba match ta AYDA Team A Awang Kunong na Pioneer Lamdengbu goal mari amada maithiba pikre. AYDA Team A Awang Kunong gi maipakpagi goal singadu Uma Kantana goal ani sanki atopa goal ani aduna Herojit amadi Sujendro na sanki bani Mighty Horaba Pioneer Lamdengi amatangaraba goal adu Rishikantana sanki bani Ani suba Merski sanakibada IWSC Kumbongna YOC Urem Bambu goal taruk amada Mighty Bapikre IWSC Kumbongi Maipapugi goal singadu Tarunna Mari sanki atopa goal ani aduna Sauba amadi Priona Sanduna Mers asi Maipakibani Mighty Horaba YDC Urembamgi amatangaraba goal adu Manglembana sanki. Masar Athletics Sahi asigi Mars ki tang anirigi taruk phauba Mahisur ki Samundi Stadium da pangthokiba Kuntratare suba National Masar Athletics Championship da saruk yaruba amadi medal loroklaba athlete sing opagi thorum Manipur Masar Athletic Association ad hoc committee na sinduna singamai waikhom lekai da leiba Samurai lakpam Thambal Sarmagi yumda pangthokre thorum sida Manipur Culture and University ki Vice Chancellor Professor N Khogendro Manipur Master Athletic Association ki Live President A.K. Binod Kumar, All Manipur Gymnasium Welfare Association ki President N. Ratan, Imphal West ki Additional SP Dr. S. Ibom Chasu Saruk Yaki. Pangthokiba Championship asida Manipur gi nupa amadi nupi athlete samagani phunipa na saruk yabada gold yakai mathoi silver kunmapal amadi bronze kuntra punna medal samagatara lauki. Manipur gi nupi gi team na championship asida overall team runners up taki. Saruk yaruba amadi medal loroklaba athletes singda association ki maikai degi asamba khudol pot amadi sel gi mating pibaga loinana pongning thagotuna ikai khomnaba utkhi. Hojik ngasi nomagi oiba engasagi pau phungbigani. ICAR Lamphel Pataki Phangba Pauda Ngasigi Khwaidagi Sakhiba degree Celsius Daret Dasmik Daru Khwaidagi Ingba degree Celsius Taramari Dasmik Mapal Nungshita Yauba Ising Manil Gisang Ayukta Sada Marputara Nitoy Nungtilda Sada Yakinitoy Oiki Ngasigi nong chukiba isang ani 10.3 mm oiki. Hojik Sarkar Pariba Minister Sindok Sinjin Tawbagi wafam leite haina Works Minister K.S. Ratan Kumar na phongdokre. Lambi sembagi thabakta khulai paiba singna ayera pan pirakadabadagi ngak thoknaba khunja singna masa masagi license nongmai sisinaduna ngak sembagi thabak jathare amadi KPSC Kakchingna Neroka Sangapambu Maitiba Piduna Taranithoi Suba DSA Trophy gi champion oikre ISTV na Fiziba Pau Matasa Sinjari Miyang Tabi Bismwa Mukana Krumjari